Yes, handak pangthok kadariba 18 Lok Sabha election si not later than May. May dagdi hendok pasunga yadre. Magi 17 Lok Sabha mapunsi si loirabana maram marakanda May thadagi hendok pa yadre. Adubo hauji kitang mangjaw na April dagi na May bhawgi manung sida pangthok na ba India government na ECI ki kutang da pangthok na bidong ta siem sabati ayamba almost all loire hain loba yare. Masigi damakta makoina tentative oiba date sidi laukthokre adumak chapchaba date tumakti oide April 16 si makoina tentative date ne haibani adu masidagi horaga akoigi May tha phawba akoigi phase by phase oina state kunmapan amasung union territory taret sida akoigi mikhal si pangthoknabagi sem sabadudi hojik loire masida manipur gi hojik oiriba irang sigi matang da miyam da azobo wahang amu oiribadi manipur da mikhal si pangthok pada matam sabra sadabra maram sabra sadabra haiba sine hojik leiri sidi ado manipur gi contract sida yenguragadi manipur gi oinadi kitang koigi tangdu laita da ba phibam ama mayokna duna leiri masimak koigi makoigi India government na masi ubigadra ubiroidra habisimati yam achoubo wahang amakhakni manipur gi oinasu hanagi kogi local sub body gi election sing pangthoktana sahi ani hena pangthoktana la abani madugi matakta singi oinasu ADC mikhal sing pangthok pangamdana leiri bani masigi marak sida irang phatte haidana hariba kogi panchayat ki election amasung ADC gi mikhal sing sidi pangthoktana lakhre aduga Lok Sabha pangthom da sidadi irang parabra haiba sineba koina hangbiyari sidi madugi damakta ngarang makta kogi gram panchayat ki members sing adagi jila parishad members sing mayam sina DC office ta Impal East ki DC office ta thomjin laga yaning da phongdok pa madi memorandum mayam na pisin bagi kogi scenario do koi ure masina taklibadi manipur da miyam na hajik laiba Lok Sabha mikhal se adu yamna interest lode habani pangthopam thokpa hanadagi matam hendoga leiraba khogi panchayat mikhal sing adagi ADC gi mikhal sing sti pangthokna bagi process se amatta paikhatte maru oina panchayat ki se mikhal se pangthokpa sungya mak yaroida bagi bhima amada khogi administrative committee ama semaga sagi local government se governance tawhonna bagi adom da oina changjilaga akogi committee si sembagi ofum malai hojik hairidi panchayat ki members sing na hairi sidi hojik adugi kenodo sembi yaroi adu pangthok yaroi aduga Lok Sabha sigi iroina na hairiba local sub government ki election si ju pangthok kadabani na haira asigumba ama demand akan mama leiri manipur da hojik mi chani gi mathakta siraba aduga mioi lising humfu gi mathakta lanjenariba aduga mioi lising kaya na sokpadagi lakan na mayumda koigi awaba nangdana sagi soki basida yam ka hena soki dana lengba otpa ngamdana mayumda hojik leiriba mi mayam ju leiribani hoi karana sokpasing du fagat kre aduga khara madi hagot kangkhat pangamdana leibasu masing yamna leiribani masigumba pima masida Lana si hana loisinaba honabagi mahutta Lok Sabha mikhal pangthoknaba honabagi mawong ubasida manipur ki miyam nati suki matik pende haiba simadi yamna senge mayek senge haitare mikhal si pangthokadaba kogi notification thokadaba si haying da ngaire soidana makit hola ani masi bawgi mamang sida hojik lan khara ingdabagum uhalli miyamda lan si permanent solution dudi hojik maki oina pibanate aduga lan si ngasi ngarang si koigi mitei kun singda nungmai kapsilakpagi chang si khara hanthabasina maram orkanda miyam gi pukning da khara safaba phibam ama leirabra haibasi phawalli aduga mikhal si pangthokpa yananabagi phibam amasu uhalli adubu masi di hojik maki oina di masi omduna leiriba maigi ching ama khakmen hainingi masi matam amade heta pokhairak pa yabagi oithokpada lei ngarang nahan makta koigi Injom Mamad border pillar number 81 sigi paring da leiriba koigi ching da leiba mitei khun haitare kwathagi koigi mi leinadraba kwatha khunaugi yumsing mai thadu omba even kwatha khunaugi koigi ningthaugi yum haitare adu yauna koigi school amati primary health center gi building sing mai thadoga ki militant sing na manga ta thol masu leiri masigi phibam sida manipur da kadai bawa santi oire
नत्रगना तंगदु लेतादा फिबम दो हंजिल एना हाइरगा मिखल जी पांगथोकदोरिबनो हाइबसिनि यामना हंगनरिबो वफमदि यस सोइदना मकिदि मिखल जी पांगथोकिनेना आई हाइजनिंगे कोई मणिपुरदा असु यामना इरांग थोकपा मिसी मिना थोकपसी सेंटरना अदु यामना लुमना लौदबगी ममी दुदी कोई अदुम उई कोइदा उजबदको अदंगा इवन ngasi भावदा प्राइम मिनिस्टर ना वाम भाव ngang लेरी मसी ख्वाइदगी थौसादबा ख्वाइदगी लमदमसिदा लेरी मिसिंगसि उसित्तबने बन हाइना लौबुसु याय अदुगा कोई होम मिनिस्टर ना खरा तौरी यंगजिल्ली खरा हाइबा अदि सिफाई खरा हाजिलगा कोई लेहनबा मसी मकना मसागी लान से चप चाना ngak thokpa ngamabra haibsu nattaba kuki militant singna nomai kapningba matamda at any time adum nomai kappa ngambagi shakti se makhoi da leiri aduga masida Indian Army sing angsil lakriban mayam sing sina kadai phawba control ngamabage haibsidi yamna pung singai yobot amakhakni Manipur da lan akan ba thokkiba mafam sing si mafam ayamba Central Security Force sing leiba ngaktani makhoi leina nongmai kapsi lakhiba bom kapsi lakhiba ngaktani masina taklibadi makhoina koigi lan si khamjinnaba control tongnaba tharakkiba koigi Central Security Force sing sina pukchel singna honade haibsidi oigriba film sing asina mayek singna tai adu हौजिक से मिखल से नक्सिला कांदा मणिपुर सु कोई मिखल सिगी कोई करी हाइनी लांगबा मासिगी मोमेंटम से अदुम हाइंगलप उरे इवन ngरang नहान मक्त चीफ मिनिस्टर ना मागी स्पीच त पीगिबा मागी माना फोंदोखिबा वफम सिंग अदुदसु मिखल सिदा बीजेपी माई पाखनबा इनर अमसुंग आउटर अनिमक्ता मणिपुर बीजेपी की सीट्स त माई पाखनबा हाइबा फोंदोकपा लई कोई सेंटर ना हाइदी बीजेपी गवर्नमेंट मणिपुर दा नत्रगा अवांग नोपक लमदमदा यामना मिनुंगसी ग लोइना येंगी हाइबनी मदुगी पाउखुम मोइना हाइरिबा मणिपुर की सीट अनीसी बीजेपी दे पिगदमनि ना चीफ मिनिस्टर फोंदोकजब ले अस्वाइगी स्वाइजे येंगुरगदि पॉलिटिक्स से सुम तौदुना सानादुना लेरबरा हाइबसिनेबा कोइन उनिंगीदि हाइनिंगैदि मसिदा कदाई फावबु नुंगसिबिरबेगे हाइबसिने सेंटर ना मणिपुर सी कदाई फावबु नुंगसिबिरगे मणिपुर की मियाम से कदाई फावबु नुंगसिबिरबनो हाइबसिदि मियामनसु हेना खंगनरबा अदगी मियामसु यामना हंगरिबो वाफंग अमखकनी लान लेबाक अमगा सोकनब लान सु नतबा कांगलुप अमगा सोकनब लान असिदा मदुसु हाइनिंगिसे कुकी फुरुपना मितै सिंगी मथक्ता मखोगी पांडम मम फंगनबगी दमक्ता लान तारकपनी मसिदा मखोगी मिसअंडरस्टैंडिंग की वफम लेतेबा मखोगी पॉलिटिकल एजेंडा अमा पुरगा सिसिदा लान तारकपनी मसिदा सुखसाना था तरा माथोइरोम संजिलकपा असि फावबदा लानसे लोइसिनबिनबा होनद्रगा मणिपुर की मियामबु सेंटरना नुंगसिबिरी हाइबसिदी मसिदी अखोगी अंगांग अमदा हाइरसु सावरकदौ माले यामना हाइनिंगिसिदिको अंगा आमदा हाइरसु सोइदनमकी सावरकदौ माले मणिपुर की मिसिंगसु मी होइना उद्रबरा नत्रगा इंडिया की सिटीजन मोइन उदबरा सिदा हंगनिंगे सिदी अदुगा मणिपुरदा हौजिक लाकदोरिबा मिखल असिदा कना कनाना मिरेप ओइरप याबगे हाइबिसिगी चिंगनबसिसु मयाम फावले अदगी चीफ मिनिस्टर मसामुक्सु मसिगी कैंडिडेट ओइरकद्रा हाइबिगी मियामदा हंगनबो वहंग मयामसु लेरी लोकसभादा चीफ मिनिस्टर ना द मिरेप ओइरगा माना एमपी ओइना चटखिबा अदुगा मणिपुर की सीट से कोई चीफ मिनिस्टर सि कनानो अमने मेंशन होबा हाइदी चीफ मिनिस्टर की एंड बिरेन की मथक्ता कुकी फुरुप की मियोई सिंगी मरक्ता एलिगेशन से मैम तौव लेबनिना ngसागी मा सिंदोगा फगद्रा हाइबगी सेंटर की मी अम लाकद्रा हाइबगी चिंगनबा हाइतारे अदुसु मियाम द फावी अदुबु मसी कदाई फावबु चुम्बनो हाइबदुमति हजु मकी ओइनदि हाइबदि याखिरोय अदुबु चीफ मिनिस्टर ना ngarang nahandagi phongdora iba wafam sing asi yengluragadi maswai sida थाजनिंगाई ओइबा मियामना हाइनरिबसिदा थाजनिंगाई ओइबा खरा मखै लैरबरा हाइबसि हंगनिंगेबा एज ए चीफ मिनिस्टर मोइना ngarang nahandि फोंदोखिबसे मिटै प्रूफ सिंग कन्ननबा इंडिजिनस प्रूफ सिंग कन्ननबगी अकन ओपम फोंदो एब अदुगा होल मणिपुर सिगी ओइबा अदि
at any cost actually manipur da matam sangna khundara ba kuki people singi adu adagi mari leina wafam singdi ipong phongdoktraga manipur gi indigenous peoples khaktang hairaga masigi maramda yam emphasis pirga wan ngang pasina takli baside inner manipuri parliamentary constituency da leiriba miyam si yana na ba phongdok para haibigi wafam si yam chobu wang amoire aduna hoi masi akhoi assumption oiba suyai se minister mp gi candidate oirakpai oiraktabai sina another case amakhani aduga mikhal sidi akhoi gi mangda leire phibam si ye kanda india government na adagi election commission of india na at any cost manipur da mikhal si pangthok na honarakani haibisimadi yamna mayek sen uba phangi aduga masida manipur gi miyam na kadai phawba participate tawgadage haibisimadi yengba tari hojik maki oina di mado haibada ganman ganen khali an round ses mai thamse adu makha kona gi round laksagi adu question du hang di yam phajagane tamo thank you so much tamo hoi hojik manipur da lakadori ba election asi sungchoi choidana hojik hoi center na center ya thangi matung ina sungchoi choidana hoi manipur da lakadori ba lok sabha election mp election jeb sungchoi choidana pangtho ogani haibani loina na hojik mayam na chingnari ba tamuna haigi matung ina di hojik wari ba hoi manipur gi chief minister na mp da lakpagi wafam ju yauri sai matang ji kona khanajarage ai akhoi dialogue ki makha chadi apunba manipur gi kholaw da lawraga leiri ngasi phawmoda adubu kuki gi miyeng da di tonga na tare makhoi kuki len haiba amada leigre masi matau karamna wakhan ani kanglup ani gi khenari je matau karamna amata oina punsalaga apunba manipur amatani haibaje masi gap leiri baje kanglup ani gi marakta gap leiri je matau karamna jaga amtang pusan biraga apunba manipur amu oirasi haibado masi matau karamna lakani tamo question kitang loi tamo gi mod habiramo kuki singse koina nomadic tribe ne haibisimadi miyam na su khange aduga india government su khange everything prithvi punamakna khange haiba yare aduga makhoi ki wakal dadi idea of manipur si phawba kitang wagani maramde makhoi da manipur nungsibagi ihul si yaute manipur gi ngamkhai se manipur gi boundary se sengalakpada makhoi gi contribution kashu yaugi de maduna maram orkanda makhoi da masigi manipur nungsibagi wakhalon se leite aduga mitai singi oinadi ngasigi boundary se sengat pamatamda mitai singi pamom pangal tana sengat kibu oibana manipur bu asuki mathik nungsiba phawi mamalai ba ki damakta thawai thadokpa siba phawang gamgani na hairibani adubu masi karamai tawduna makhoi da masigi sense of belongingness se found gani na haiba targadi kuki narco terrorist sing sina makhoi da akoi sathariba akoi hypnotize tawbugi makhoi gi mawong se makhoi na sagat liba makhoi gi kuki land gi dream se masi hongdok hanba ngamlagadi manipur da amatoi bigi wakal se sagat ngamgani adu masi kadai phawda oithokpa yagadage haibsimadi koi gi naina badu mathau tari na khalli kuki land natraga kuki koi gi territory ama natraga manipur da gi separate administration ama haibsidi ngasi ngarang khaki wanate makoina sangdaba kuki singsigidi asagi maramdam haidi mama lepak haido leijidaba furup amkhak oibana makoigi migi lamsidagi kosel laga makoina lownaba honaba area domination tauba aduga even koigi moina satharambasi hill penetration satharamini adagi koigi valley penetration kaina satharaga langol area sida moina pak sana khundana bonaramini aduga chingi penetration haiba sindana nagagi lamsing se nagana khunda bai tare nagagi lam hairga di masi bam sagi bi naga sina khunda ba territorial area sing sida changhil laga moi khunda sil laga makoigi oiba sagi pak sarba lam mama semgat laga makoigi oiba dream mama phangana bo honabagi keno sidi makoigi kari haini yam sang laba dream mama moina laki bani aduna masigi tangai padabasi koida phawal lai sidi manipur da koigi border fencing se sahi kharagi mangda gan khatna habiram baba aduga
FMRC lehelamdraba aduga mapandagi changlakpa misingse nithijana yengsinbagi thab fajana matam gi lengak tuna packet piramagadi masigi filmse thomoidabani makhoidasu matam sangna 1800 AD dagi un khundarak labasing distu makhoida sense of belongingness aiche koigi idea of manipur si forum gadabaneba aduna ngasagi hojikti hana 18th century dagi khundarakiba sing adu wafam mukhoina masagi oiba on language to wa amata phongdok chabang ngamdreba masagi kona changsi lakhiba chin kuki narco terrorist singsina makhoigi mathakta leithokhiba sina maram morkanda makhoigi apamba da wangang ba tarakpa makhoina haibadu inba tarakpa duna maram morkanda makhoi pamasu pamdrasu makhoina haibadu da dum chat leireba even koina for example am khak yeng bi ai thadau jati singse hauji kuki umbrella sigi manung da leba pamde adu rasu makhoi makhon thokna lawba ngamdeba aduna ni makhoi na marak ta press note sing thadorokpa kari se thadorok matamda koigi yaning da phongdorokpa masagi koigi pisse hanjin hanaba adegi keno si hanunaba gi damakta phongdok wafam sing yaurok matamda kuki proof ni haiba sing sina react tawraga madumu wafam si amona phongdorokpa yaroi kaina hairakpa akoi inagibu duneba masina taglibadi हानगी 18th century दगी मणिपुर द चंगसिलक्तुना खुंदाख्रबा हाइदी मफम लेबगी अयाब पीख्रबा मियोइसिंग असे मखोइना लानसि पामद्रबसु मखोइगी मथक्ता लेरिबा खोइगी नोंगमई पाइबसिंगदुना नोंगमई चिंदोल द मखोइबु हुमदुना पुबुना मरम मोरकांदा मसिगी थोकदोक्सिदा मखोइ वांगांग गमदबने अदु नंबर 1 हाइरिबा खोइगी अचौबा फोर्स अमा नोंगमई चिंदोन दा हाइदी नोंगमई पायरगा फोर्स अमा मिचम सिंगु मचिन मेननबा होनरिबा कुकी नार्को टेररिस्ट सिंगसे निंगथीना क्लीन तौबा मतमदा मणिपुर दा लेरिबा मिपुम खुदिंग मक्सिदा आइडिया ऑफ मणिपुर गी वखलुन से फाउंड गमगनी ने समाय थमजर